Myanmar da kapnabagi update ta Kelemio township ta Kianthar village ta military ga khuthoknabagi thodokta Kuki CDF ani sire hairi mi phaba lakpa gari ani miyamna mathak makha onthokre mi phaba lakpa gari ani miyamna mathak makha onthokre Imphal East district ki Khundrakpam AC ki manung channa laiba Khewa Phurji da mioi khara laktuna mi phana bu honarakpada makhoina tonglakpa gari number thadaba I20 amadi bolero gari animak miyamna akai atoi nanghan khre haidi thajabiyaba mafamdagi phangba pawge matungina thawdo ase ngase ayu pung 10 nifurom tarakpa matamda Khewa Phurji gi miyamna lambida job card suringaida I20 amadi bolero gari da mioi kharana gari hangat handa thawba ubadagi job card suriba mioi kharana khamduna hanglubada manungi mioi singni mioi amadagi phaba lakpane hana khumlakhi hari tungda mi phaba lakwa oirambadagi khoi saunaraba miyamna number thadaba gari ani adu akai atoi nanghan khibata natana gari adu da tonglakpa mioi kharasu khud thakhi hari tungda mi phaba lakpa mioi sing adu civil dress ta taret suba MR gi special commando sing oiram khibane hari makhoina tonglakpa gari sing number thadaba ngakta ne gari sing adu gi manungda police ki uniform kharasu yauramba thengna khi haina mafam adu gi mioi amana phongdorakhi makhoina phagane hana lakliba mioi adu Phurji gi mafam amada injang napi tharaga ingkhol koiraga leiba mioi ni su hairi 2023 gi May 3 dagi hawrakiba irang asida khulngak poina leramkhiba mioi ni amaromda hojik mafam aduda ahenba security forces sanction khre hairi amukona naga amasung thadau singelu singba singapore na chatminari haina phongdorakre anauba Manipur amadi anauba awang nongpok lamdam amagidamak apunba khongphamga loinana amukona naga amasung thadau singe lusingba singa wari sanaduna chatminari haina amukogi president Sire Khabam sanjoina phongdorakle wafam singa si chairau singda leba athoba singi khubamda hikaleka tamduna pangthokpa chamu kunga mapan suba lamyan ba hijam irabat ki mapu numit thoramda mahana phongdokhibane thoramadda amukoga chatminari ba lamdam asugi club madimera paibi lokaya su hikaleka tamba saruk yakhe amukogi president Sire Khabam sanjoina hai lamyan ba hijam irabat maning tamna hingba pamba miyam gidamak hiram kudimakta sok thaba naidana honarakpa mai thong yamba lusingba mane lamyan ba hijam irabat isai lila drama sana khonaba amadi yawol ihawlasu miyam gi lusing purel amane khunai sigi maikai ahumda thawna phana leplamba British amadi India gi loilam lenga ki mayakta hanba leitana lantheng naramba athawbane mahakumba misa amagi macha masu oiruba si thamoida chawthokpa phawi haina mahana phongdokhe thorongi khudong chaba lawduna amukogi hanagi president Phairoizam Nandolwangna NSN IM gi lusingba TS Moiba October 22 da mahaki ponafam lamdam somdal da lakane haidiba khongsat asigi matang da mamang da phongdokhiba wafam adu mahaki maranai gi oiba wafam ne amuko gi oiba wafam nate anoba Manipur amade anoba awang nongpok lamdam amagi damak apunba khongpham ga loinana amuko naga amsung thadok singi lusingba singap wari sanaduna chatminari haina mahana makha takhe Mizoram da ahan bo oina train takpada mioi amasire Prime Minister Narendra Modi na thasugi tarahumde da Mizoram gi oina Sairang Bairabi railway line sangaduna chalaiba haukraba matu railway track asigi Khamrang khulmanakta leba tunnel number 35 mayada ngarang numidang train na takpada gi mioi amasire hari official ba pawgi matungina train na takpada laikhidrabada pa adu Tripura gi Nasingpara khuldagi Brajati gi mioi amani mioi adugi mameng Janunjira kawi hari police ki report hai laikhidraba Janunjira asi Mizoram gi Khamrang khulda leba palm oil amasung rubber plantation tawdiba mafam adu da thabak suba mioi ni ngarang numidang gi thodo adu laikhidraba Janunjira na mahaki thabak suba loraba matung ngarang numidang pung 3:15 rom tarakpa matamda hairiba railway track asida Kolkata Sairang Express na Kolkata rom dagi Mizoram tamna lakpa matamda mahangna tunnel mayada laiba railway track adubu lanthoknaba honabada train aduna thombadagi laikhidabani hairi police ki pawna makha taraduna hai thodo aduga ikan kanadana manak nakpa town gi police station gi police officers sing amasung railway protection force ki personnel sing maphamadu da jangsinduna yengsinbagi thabak sing lokhatke tungda Janunjira gi asiba haksang adu police na maphamadu dagi lokhalaba matung Kolasik district hospital gi mokta poraktana postmortem gi damak thamkhre thodo asik mari lenana North East Frontier Railway NFR Chief Public Relation Officer Kabinjan Kishwar Sharmana thodo adu yamna laibak thibani haina phongdorakle Center na irang loisenaba Kuki jo sing kauraga wari sanari base wahanthok laite haina phongdorakre haukiba sahi 2023 gi May 3 dagi hauna state asida tholakhiba kanglok ki irang ase loisenaba gi damak center lenga na Kuki jo gi loisengba sing kauduna wari sanari base wahanthok laite
zen Kuki narco terrorist symbol lamdam asidagi tanthokpagi mahuta refugee ama oina themduna leiriba asigi nunggi oiba wahanthok karino haibadu miyamda khanghalu haina lamyamba irabot nexing thoram observation committee ki convener Laisam Sire Commando Gari PPCM ki makhada lentok ta senduna thabom amasumna chatharaki balamyan ba hijam irabot ki mapo komon thoram ngasi lamyan ba sanglen da pangthok ki ba loisin ba ki thoram adu ka mari lenana lentok ki convener asina wafam ase phongdok ki bane mana makhata na hai ki ba thokli ba kanu ki irang asina lanjena raktuna tongan ba relief camp ta leiriba IDP sing ngasi su awa ana mayok nari bani masida India government ku ki josen kauraga sangtai na bagi role lawri ba simaram chade lamdamasda thoklebe irang asida setar gi asoba role yaudbani haike amarom dalamyan ba hijam irabot na pamjaram ba manaba khunai amasung miyot minei leitabu lamdam ama haibadu oihanna ba aikoi puna hona minasi lusingba sigi wakhalon thabakta onthokna ba hona minasi haina phongdokhe thoramadu da wangang khiba singna su lamyan ba hijam irabot na British lenga India lenga amasung ningthok sasan gi mayokta mirota aduna Manaba khunai amagidama honaram khiba kya adugi matangda mayek sengna wafam kya thamkhe loinana lusing basigi khudung induna mahana panjaram ba pandam amusung wakhalon singa du thabakta othok naba hona minasi haike ngasigi thoram aduga mari leinana lamyan ba hijam irabot ki photo da miyamna leikatuna ikai khunaba ot kyade miyam gi khandaba lenga oide haina sur chandrana phongdokhre MLS sing Dilina haibada tawduna leire IDP singi yaifana ba khandre law and order ngak pangamdre miyam gi khandaba lenga ama oide haina kaksin kendra gi ex MLA Wise Surchandrana ngasi palace compound leba mahaki mayumda pangthoki ba pawgi mifam amada phongdokhre mahana makhata na haikibada miyam gi lusingba oiriba MLS sing asina IDP sing sahi ani makai hena leifam chafam khangdana leirakwa sigi damakta tang taba mafam piba ngamdaba irang asi loisinaba honaba udaba si pende Delhi na hairaga thabak tawba masagi oiba wafam phongdokpa ngamdaba ngakta ngaire masi laibak thibani haina phongdokhe yeknaba khuding mayok nanaba amata oina punselasi haina taiba nganbana phongdokhre lusing pure lamyan ba hijam irabot ki samaga kungamapan suba mapo komon lakpaga iroinana yeknaba khudimak mayok naba amasung thengnaba ngamnaba gidama aikhoi amata oina punsin se haina KCP ki chairman taiba nganbana thadroko serol amana haidi Zerol asina makhata na hairibana miyam gi lusing pure lamyan ba hijam irabot ki mapo komon lakpaga loinana iramdam kanglaipa asida khundaminari ba phurukalo khudimakta lusing pure oiramba revolutionary social activist asina social political economic amasung administrative development gi lauramba thaudang singa du ningsing minaba tangai fadaba pungja adu yaurakle haina thamjabaga loinana mahana socio political movement ama iramdam kanglaipa asigi damak thagat piramba ligram aduda amatoina punsinduna chatminaba matam oire haina paujal pijari lamyan ba hijam irabot asi pisumthong oinam leikaida hijam ibungo hal amasung songtham ningol thambal nganbi anigi masa oina soklising amaga chaniba maudra taruki September 30 da phangjakhe mahana hinglinga matamda iramdam kanglepa asigi damak tobiramba singthabagi loiba nairorida thabak thoram singi manungda mahana Maharashtra sangi mayamba ahalgi masanupi komgon sanaga punsi laipun semlaba matungda Sardar Panchayat ki member ama oina hapki Maharashtra Sana president oiduna semkeba Nikhil Manipur Hindu Mahasabha gi thabak thoram ayamba lamyan ba hijam irabot na thawgai puduna lakhe loinana mathang mifam mari phamki mifam gi khudong chaba lawduna Maharashtra San gi ayaba yauduna lusing pure hijam irabot na iramdam kanglai pak asidagi maitai lining bu Hindu lining na lathuduna satkiba yabagi phibam amada lakpa yai haina asonram yengbu uba phangbadagi Hindu haiba wahaidu lokthokplaga Nikhil Manipuri Mahasabha haina maming adu phabu onthoki haina su thamlakle masigi damak Maharashtra Sana hijam irabot pu warning tawki haina su thamlakle yang thang lairembi khoramba lakna khre Mahausagi matawgum masin yamlaba miyam maru ina nupi oibi signa yang thang lairembi imagi khubamda bor numit kamari leinana lai khuramba lakna khre ayu anganbadagi hauna masin yamlaba miyamna ireima imagi laisangda khuramba lakna khe numit asida thamoi sengna nijaba punamak thungi haiba thajanabi amagi matungina miyoi kiyana hiyang thang lairembi imagi khubamda lai khurumdana bor niba lakna khibane mamang sahi singa yengnarubada masin khara hanthaba tarabasu miyoi kiyana ayu anganbadagi hauna hiyang thang lairembi gi laisangda changnaba pareng sana lepna ke lai khurumba lakpa miyoi sing khudong thiba mayokna danaba security personnel singna matik saba section tharang lokhat khe numidang waram phawba miyoi kya lai khurumba lakna ke haire
ꯁꯅꯥꯇꯣꯝꯕꯕꯨ ꯂꯣꯅ ꯌꯥꯗꯕ ꯂꯨꯞꯇ ꯌꯥꯎꯏ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯜ ꯃꯤꯐꯝ ꯐꯣꯡꯈ꯭ꯔꯦ꯫ ꯁꯅꯥꯁꯝ ꯅꯥꯎꯇꯣꯝ ꯁꯅꯥꯇꯣꯝꯕꯕꯨ ꯂꯣꯅ ꯌꯥꯗꯕ ꯂꯨꯞꯇ ꯌꯥꯎꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯒ ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯗꯥꯡꯕꯟ ꯄꯥꯔꯠ 2ꯗ ꯋꯥꯀꯜ ꯃꯤꯐꯝ ꯐꯣꯡꯈ꯭ꯔꯦ꯫ ꯋꯥꯀꯜ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯗꯥꯡꯕꯟ ꯑꯄꯨꯟꯕ ꯅꯍꯥꯔꯣꯜ ꯀ꯭ꯂꯕꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯡꯉꯣꯖꯝ ꯆꯤꯡꯂꯦꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯟ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯤ ꯈꯪꯗꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯃꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯃꯇꯝꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ꯫ ꯀꯗꯥꯡꯕꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯂꯣꯏ꯫ ꯂꯥꯟ ꯃꯇꯝꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯀꯗꯥꯡꯕꯟ ꯀꯟꯅꯕ ꯍꯣꯠꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯝꯕ ꯌꯥꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯁꯦꯜ ꯑꯣꯏꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯐꯥꯕ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯐꯥꯈꯤꯕ ꯁꯅꯥꯁꯝ ꯅꯥꯎꯇꯣꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯁꯨ ꯐꯪꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFOꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯨꯞ ꯑꯃꯠꯇꯒ ꯁꯝꯅꯗꯦ꯫ ꯂꯥꯟ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯏꯔꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯇꯨꯄꯤꯅꯆꯤꯡꯕ ꯈꯔ ꯊꯝꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯂꯣꯅ ꯌꯥꯗꯕ ꯂꯨꯞ ꯑꯃꯒ ꯁꯝꯅꯩ ꯍꯥꯏꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯄꯤꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯀꯗꯥꯡꯕꯟ ꯑꯄꯨꯟꯕ ꯅꯍꯥꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯜ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫